ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ 14ꯔꯛ ꯁꯨꯕ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜ 2019 ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ State Lengakna Ifal East, Ifal West, Thobal amadi Bishnupurda State ki thakta Kangjebung sing semgatlagan haina Chief Minister Nothobam Birena phongdokre. Leibak asigi lairik hairaba nahasingda thabak pinaba BJP na luchingba lengak asina makhal makha kaya ki thawang paikhatli haina Prime Minister Narendra Modi na phongdokre. RTI Tharuba miyoi Senglal Holukni haiba kharana nongmaina kakani haina kihan khanhanba yaure haina Anjugi President Wangkhensa Siamzaina nungnangba phongdorakni. Khurumjai numidang waramgi poni news link tabiriba mayam pumnamakko Bidyalaxmi tarang upjari hoji paw sanglo bijai. Manipur ki poni yokhatnabagi pandamda sagol kangjai pangthokpani Ifal East, Ifal West, Thobal amadi Bishnupurda State ki thakta polo tournament pangthokpa yagadaba mafam state lengangna semgatlagani haina Chief Minister Nothobam Birena phongdokre. Wafam asi ngasi Manipur Horse Riding and Polo Association na sinduna mapal kangjebungda pangthokpadawriba 13 suba Manipur Polo International 2019 hongdokpaga mari leinana Chief Minister na phongdokibani. Hojik chathariba Manipur Sangai Festival gi saruk ama oina ngasidagi hoduna numit nipani chupna chathagadaba thorom aduda Manipur gi Chief Minister and Biren Youth Affairs and Sports Minister Govindas Konthoujam, Transport Minister Kasim Basum, MANIGCO gi Chairperson K Robindro na maru oiba mithungsing oina saruk yaki. United Kingdom, United States of America, India Team A, India Team B, Manipur amadi Indian Navy Polo Team hariba team mangana saruk yaduna chathagadawriba tournament asi hawdokladuna Chief Minister N Birena hai polo bu nungsijaba singgidamak chahi khudingi poni gi hawrakfam oiriba Manipur na yumbu oiduna sagol kangjai tournament pangthoktuna lakli. State lengak asina Manipur gi tanglaba sagol asi yokhatnabagi pandamda changsillakiba global campaign gi saruk ama oina tournament asi pangthokpani. Manipur da sagol kangjai sanafam ahum lei makoising adudi mapal kangjebung kangla manungi kangjebung amadi hapta kangjebung ni. Adubu masidagi amuk hena state ki thakta tournament kaya pangthokpa yaba Manipur gi tonga-tonga da mafam singda kangjebung sing semgatlagani. Manipur Horse Riding and Polo Association da su Pony Complex Sanabagidamak lam ekar kontra matoi piduna pony yokhatnaba hotnari haina phongdokhi. In Manipur, there is a university of polo. We are having always 3 polo fields. This present local country known is local country outside the field of the polo. And one is the inner country which is inside the College, and one is the upper country. So the state government also tried to encourage the polo in our language, in the Asian language, known as the Sabu country. From this current year, the state government also has started Sabu country tournament, change Sabu country tournament inside the Malu country book, inside the Pakistana. The visit of polo teams from across the 5 continents on the world to Manipur Polo International since 1991 has inspired the imaginations of the youth of Manipur. In fact, the number of polo players in Manipur has increased. Some 32 local polo teams are now participating in the state level tournament. The standard of playing in Manipur are also improving, and we are confident in a few years Manipuri boys and become international professional players. Leibak asigi lairik hairaba nahasingda thabak pinaba BJP na luchingba NDA lengak asina makhal makha kaya gi thorang paikhatli haina Prime Minister Narendra Modi na ngasi Rozgar Mela ga mari leinana appointment letter sing khusingnabagi thoramda phongdokre. Ngasi Manipur da leiba IGAR South ki Half-Long Hall da state asigi nahasingda Rozgar Mela gi saruk ama oina appointment letter khusinaki bagi thoram ama pangthokre. IGAR South na sinduna pangthokiba thoram aduda External Affairs ki Minister of State Dr. R.K. Ranjan, Assam Rifle South ki IG Major General Ranjan Sarawat, BSF ki DIG DS Rawat amadi RIMS ki Deputy Director Naurem Indra Kumar su saruk yaki.
Thorom aduda Manipur gi oina naha kun manga romda hakthengna appointment letter sing khusinaki anirak suba oina pangthokiba Rozgar Mela gi mari leinana virtual gi khutang da saruk yakiba Prime Minister Narendra Modi na hai leibak asigi lairik hairaba naha lak tara romda lenga ki thabak phanghanana bagi pandamda haukiba October da hodokiba Rozgar Mela da mioi listing hofutara manga da tonga ba ministry gi makhada thabak tongnaba appointment letter khusinaki ngasi asina anirak suba oina Rozgar Mela gi makhada mioi listing hofutara mathoi da appointment letter khusinaki bani leibak asigi lairik hairaba naha singda thabak pinaba BJP na lujingba NDA lenga asina makal makha kaya gi thorang paikhatli Rozgar Mela asigi pandamdi naha singda sakti piduna nation building da makoi gi thodang adu pangthokhanbani maram aduna naha singi damak akhanaba yeng thamduna lenga asina scheme kaya hongdoktuna thabak pinaba hotnari haiki केंद्र सरकार की तरफ से 75,000 नौजवानों को नियुक्ति पत्र बांटे गए। अब आज का ये विशाल रोजगार मेला दिखाता है कि सरकार किस तरह गवर्नमेंट जॉब देने के लिए मिशन मोड में काम कर रही है। मणिपुर की ओइना IGAR साउथ की हाफ लोंग दा पांगथोकिबा रोजगार मेला की थौरम अदुगा मरी लेना मिनिस्टर RK रंजन हाई मेला असिगी मतेंगना मणिपुर की नहा कया पैरामिलिटरी फोर्स रेलवेज हेल्थ एंड फैमिली वेलफेयर बैंक्स अमदी एजुकेशनल इंस्टीट्यूशन सिंगदा थबक तौबगी खुदोंचाबा फंगहले रोजगार मेला की मखादा मणिपुर की खल्लाबा मियोय सिंगी वाट हौरिबा अपॉइंटमेंट लेटर सिंग में ईमेल नत्रगा पोस्ट की खुथांगदा लाक्लगनी रोजगार मेला की मखादा तोंगा मिनिस्ट्री की मखादा थबक तौबगी खुदोंचाबा फंगलबा मियोय सिंगना लेबाक असिगी चौखत थौरांगदा अखन्नबा येंग थमदुना थबक तौनबा होनसी हाइकी भारत सरकार ने 2 बार रोजगार मेला है और पूरे देश में 71,000 लोगों को रोजगार दिया जा रहा है। भारत सरकार की नौकरी के लिए मणिपुर से सिलेक्टेड सभी कैंडिडेट को अपॉइंटमेंट लेटर, ईमेल और पोस्ट से भेजा जा रहा है। उन्होंने से करीब 200 यहाँ पर प्रेजेंट है। आप सभी और आपके परिवार को सफल के लिए बहुत बहुत बधाई। इस बार मणिपुर में लोगों को पैरामिलिट्री फोर्सेस, रेलवे, हेल्थ एंड फैमिली वेलफेयर, बैंक एंड एजुकेशनल इंस्टीट्यूशन में जॉब मिलने जा रहा है। मैं आप सभी को सफलता के लिए फिर से बधाई देता हूँ। लमदम असिदा RTI ललोनबा सेंदोंग ताना बहोनरपा मियोय कया थोरकले चिंगी मफम सिंगदा थादाखिवा सेंफम सिंग सिजिनबगा मरी लेनना RTI थारुबा मतमदा लालहुलुफ नि हाइबा खरना नोंमैना कापना बहोनरपगी थौदोक लेरे मसिना तराइना लफम थोकते हाइना ऑल मणिपुर वर्किंग जर्नलिस्ट यूनियन अंजुगी प्रेसिडेंट वाखेमचा समजाइना फोंदोक्रे वाफम असिंग असि डिपार्टमेंट ऑफ पर्सनल एंड ट्रेनिंग मिनिस्ट्री ऑफ पर्सनल पब्लिक ग्रीवेंसेस एंड पेंशन की सेंथंग मखादा मणिपुर इन्फॉर्मेशन कमीशन सिंदुना मणिपुर प्रेस क्लब दा पांगथोखिबा राइट टू इन्फॉर्मेशन वीक लोइसिनबगी थौरम दा अखनबा मिथुंगलेन ओइना सरुक याखिबा आमजुगी प्रेसिडेंट वाखेमचा सियामजाइना फोंदोखिबनी महांगना हाई RTI थारगा लेबाकी याइफनबा होटनबा मथौ ताई अदुबु RTI ललोलगा चागनी हाइबगी वाखलोन असि थादोकपियु लेंगाकना मियामगी याइफनबा थादरकपा कानबसिंग अमदी असोइबा अरानबा कया अदु खंगनबा RTI गी मतेंग लौसी मसी कॉन्स्टिट्यूशन पीबा हक अमनी RTI थारुबा मियोइसिंग लालहौलुक नि हाइबा खरना नोंमैना कापकनी हाइना किहन खंगहनबा याउरी थवंग असि RTI गी फजबा मसक अदु थिहननबा होटनबनी हाइना लवी असिगुम्बा कया असि थिंगननबा अमदी लेंगाकना अचुम्बा खंगदोकनबा होटनबदा मतेंग पांगसी हौरकलिबा नहासिंगनसु RTI गी कानबा असि लौनबा होटनसी हाइकी थौरम अदुगी अथोइबा मिथुंगलेनगी ओइबा वारोल पिरजुना हिल एरिया कमिटी की चेयरमैन दिगांगलुंग कांगमैना हाई राइट टू इन्फॉर्मेशन RTI की कानबसिंग असि हौरकलिबा नहासिंगना कुपना खंगबा अमदी मसिगी कानबा लौनबा होटनगदबनी RTI करीनो हाइबा खंगनबा मतुंगदा अखोइगी खुनाई असिगी असोइबसिंग खंगनबा होटनबदा अचौबा मतेंग ओइगनी अमदी असोइबसिंग अदु लाइना सेमदोकपा ngamdani RTI थारकपा मतमदा लेंगा की थबक तौरिबा ऑफिसर सिंग करीगुमा मतमदा अवाबा मायुकनबा थेंगनै मरम अदुना ऑफिसर सिंगसु नियम चुमना थबक तौबा मथौ ताई RTI थारकपा मतमदा मरी लेनबा इन्फॉर्मेशन सिंग लोसिंदुना थंबा यारोय इन्फॉर्मेशन खंगबा हाइबसी मियांगी हकनी हाइकी
Malemgi tongan-tonganba leibaksinda pangthoknaba Internet Directorate of Health Services amadi National Health Mission Manipur na sinduna ngasi Jennings Hospital da lecture hall da World Antimicrobial Awareness Week pangthokri. Jahi asigi oina preventing antimicrobial resistance together haiba hiramda antimicrobial handle with care haina miyamda piba pauzil galoinana pangthokiba thauram aduda Health and Family Welfare Minister Dr. Sapam Ranjan, Health Services Manipurgi Additional Director Dr. Khoirom Sasi Kumar Mangang, National Health Mission Manipurgi State Mission Director Dr. Somojit Ningombam, Veterinary Amadi Animal Husbandry Director Dr. N.G. Botombi Amadi Jennings Director Professor L. Dibena Maru Eva Mitunglen Singh Oina Saryaki. Tharom aduga mari lenana Dr. Sapam Ranjana Mahirol dagi ipa ipu singna hidak oina sizinaraklaba pambi sing asi yokhatuna Ayus medicine bu mapanggal kangkhatnaba amadi hangchang soktunaba hotnaba mathau tari. Ngasigi pangthokliba tharom asina piriba pauzil asi yamna maru oi technology chawkhalakpagi matung ina medical profession su chawkhalakliba asimi haujiki matamda internet ki matengna isana isabu layeng bagi chatnabi amalakli. Isana isabu layeng ba amadi hidaki dos khangduna sasinba asi achumba khongthang amadi natte Dr. Singh Ningthina tanaduna hidak chabiyu Nakal amaromda lamdam asigi lawmi singna aikoi mioi bana trabada sokloidaba maungda pothok sing puthoknaba hotnasi ensang napi amadi atei pothok singda har sizinabana kaya yamna sohanbage haibagi matangda lawmi singda wakal tahanbagi matam oiri haiki technology software kan internet connectivity whether in terms of medical profession or in any other field it also has its drawbacks. How's self-medication? Internet what do I take? But little knowledge is dangerous. Antibiotics in the media is side effect knowledge many people health effect so antimicrobial resistance one of the 50 factors. Numit humnigi khungchetta Manipurda lakiba All Manipur Working Journalist Union MJU linkhatpada achowa thodang lauramba Union gi founder member Dani Bhushan Das Amju Amadi Editors Guild Manipur EGM na ikai khunabo utkre Fani Bhushan Das numit humnigi khungchetta ngarang Imphal da thunglakibani Fani Bhushan Das na Manipurda paumi singi apunba body ama thambaga loinena press club ama thamnaba hotnabada achowa thodang lauramki Amju linkhatba matung ihan hanba Union gi office bearer hanbada mahakna Union gi ihan hanba treasurer gi phampuramki Hauzik mahak masagi chahi Marifu Hundoi Sure mahak Manipurda PGI gi Imphal correspondent oina matam sangna I pawgi lamda thabak tawramki Ngarang Manipur Press Club da mahakpu Amju gi President Wangkhemcha Siamjai amadi Editor Guild Manipur gi President Khogendra Khondramna luchingduna ikai khundabo utki Tharom aduda Fani Bhushan Das na mapung Faba Press Club amadi mapanggal kanba paumi singi union ama thamnanaba ngasidagi chahi 95 gi mamang hotnakiba adugi mahai ngasidi fangle haiba yare mapung Faba Press Club ama thamduna miyamgi amadi paumi siging thaudang lauba ngamba asimak mahaki thamoida apenba faui union asi linkhatpada chauna thaudang lauramba matam adugi halaman sing ngasidi ayamba lekhidre Amju amadi Manipur Press Club da matam sangna miyamgi thaugal tauba ngamba oirasanu haiki Actually, after 42 years, I give office of Babupara the Lerm. And first, my office in Babupara. This is Manaktalema building, Posiglate, the British time building. Aduda, I PTA office store. PTA store, I think Dam Kanbanda de Akui Preski, Karisulate Sidama, Karim Kovatara, Manipur Working Journalist Union Kumba. Dama Shema Karitova. Paugi marthana tema break matanga bulisi. Come witness the most extravagant cultural diversities of 34 tribes in one platform. Savor the local indigenous cuisines and local brew.
Get a glimpse of the endangered sangay deer. The journey begins with long, peaceful uphill treks along the bountiful panoramic view. Zuko Valley is home to unique flora and fauna, flaunting beauty with scenic splendor. The mystical lake, called the Loktak Lake, largest freshwater lake in the northeast. With the only floating national park in the world, the gods share the enchanting dreams with us. And we can see their overwhelming creation, where we bear witness to the skies kissing the surface. She will hold you in your plight. She will shine on you the light. Her tranquility will bring forth the best in you. With every touch, with every breath, with every sight, remarkable sight to behold, this land is a cradle for celebrating vibrance in diversity. Manipur is a land where many remarkable battles were fought. Stories of immense courage and sacrifice are reflected by the memorials. Kongjong War Memorial is one such sacred resting place for warriors who fought in the Anglo-Manipuri battle. The men and women have given everything to this land, and in return, she has blessed her people with abundance and divinity. Living among the radiant hills and valleys are the alluring people, celebrating life each day, uniting all her communities. I am beauty. I am love. I am the land of divine desire. District Health Society Kakching na sinduna ngasi Kakching gi CMO Office Complex da World Diabetes Day 2022 gi thawram pangthokre. Education to Protect haiba team da pangthokliba World Diabetes Day gi thawram aduda Kakching Kendra gi MLA Mayang Lambam Rameswar CMO Kakching Dr. T.H. Rajan amadi C.H. Kakching gi MO in charge Dr. Y. Nandona Maru aiba mitung sing oina saryaki. Thawram aduda C.H. Kakching da diabetes ki treatment chathariba ahal mari da diabetes ki hidak sing khudol piki loinana diabetes na naraba sing da lem na test tawbagi khudong chaba su piki
Thorom adugi athoiba mitunglen yo eba warol piraduna MLA Mayang Namam Rameswar na fongdokibada Kakching CHC asi District Hospital gi thakta upgrade tawre haina cabinet na decision lawkre. Maduna maram oiraga District Hospital gi thakta semgatnaba lupa pro hufumanga gi project ama semduna ministry da thakibagi matung ina DPR semduna National Health Mission gi additional plan da hablaknaba khanghalakpa leire. Atuba matamda Kakching District da achoba hospital ama leiragani haiki nakal amarom da infrastructure leirabasu ekoina maru oina thengnari ba asi health sector da manpower watpa amadi manpower leina health sector da mathau tawriba singna masaki mathau fazana tawdaba asini health sector asi khwaidagi maru oiba mioibagi punsi kangadoriba sector amani maram asina thamoi sengna isagi ithau masak khangna thabak tawminasi haiki Aina hanaki term si karpaga cabinet ta honorable chief minister ha kan cabinet na CACC district hospital oire na cabinet na decision logre Delhi gi union minister of health unarba matungda makoi gi officer sing na kan na koina chela ga da Kakching kendra da 65 crore hi district hospital sanana ba project ma thagalo na thagala ga da ministry na DPR semo detail project report semo duga mathangi 2022 23 gi plan additional koi gi hapadu da national rural health mission da hapo do ide dum to Viraniana, Garanan, CMLA, Aduna, Kakching district, Achowa district hospital Amalan. Sangai festival pangthok naba amadi atay semgat sagat pagi thabak thoram singda mang naba amadi fattana bakariguma thabak amata tawkiba leiti haina Sangai Protection and Conservation Committee amadi Environment Social Reformation and Sangai Protection Forum na fungdorakli. Masi pangthokipa pawgi mifam amada forum gi executive member and Renu na fungdokibada lengak na Sangai festival pangthok na ba kay Bulamjaw gi akoiba mafam singda semgat sagat pagi thabak chathabada ayat pakarisu leiti adubu semgat sagat pagi thabak chatharingai manungda numidangi matamda lambida nupi gi sakta manba ama thengnarakpadagi miyamda aki akhang phaunaki masina maram oiraga laikai amadi khul tanaduna ima phawoi bigi mafamda ira thauni tawkhibane Maduda kanagumba mioi amada fatanaba amadi semgat sagat pagi thabakta akaiba pibagi wafam leiti mamangda kaibulda Sangai ethnic park sembagi matangda makhal kayagi khongjang sangsinbada lai khurumba na chingba kaya pangthoki haibasi yufam yaudabani haiki pawgi mifam aduda saruk yakiba publicity secretary ke hai Sandip na Manipur gi tonga ba mafam singda Sangai festival pangthokpa amadi semgat sagat pada karisu akaiba leiti Loinana Sangai bungak senduna leiba mafam asigi akoibagi may ising lambi thunggi awat apasing lengaki may kaidagi ahenba yang changbiduna chawkhat lambida purakna ba hotna biu hai nasu fongdokhi Bulamjawgi Sangai gi tonga pamoiba national park chi dusu yobira o haina lising gi pungin chinjari ekoi gi endanger oiraba sumnatangi Sangai chani ga yankhai matoi da ngairaba Bulamjaw national park asi sagat sagat pada ya government amadi Manipur government hand na miyeng changhanjani adubi roilana akhoi maihorondagi laba Bulamjaw national park amadi sigi akoibagi prajasana park asigi manungda leiba sa uchiek singbu ngak senduna asawa dai lauduna lakpana ngasi fawda akhoi park asigi manungda leiba angai amadi sa uchiek singbu si fawda singna leiben adubi roilana akhoi Bulamjaw national park amadi masigi akoibagi leiba prajasingi Kunci mahing mai isi lambi thong ki enna phagata mawongda sangat sagat anning bagi apamadu aikogi environmental and social reformation Sangai protection forum di makai di government di Haugatlakli ba mahiroi singna sana khotnabada thawai yarokpa asi afaba kongtang amani haina Khetrigaon Kendri MLA Sheikh Nurul Hassan na fongdokre Khetri awang laikai dalaiba Princeton International School gi manga suba annual sports meet haudokpagi thoramda athoiba mitunglen gi warol piraduna wafam asi Nurul Hassan na fongdokibani sana khonaba asibu matam lenbagi maongda sanaramba adudagi nathairaga professional oina academic school college university na chingba singda mahai tamna sana khonabagi khudong chaba fanghalakpana mahairoi singda ahenba hotna ningbagi ithil ama piba khaknatana mahairoi kayana sana khonabaga mari leinana mana kaya fanglakpa ngambani MLA Nurul Hassan na makha taraduna mahairoi oiringaidagi hauna sana khotnabada thawai yauna niyam chumna sanabana tungi punsida mai pakpa mioi amamam oibada laina thokani Princeton International School
asidagi maheroi kayana sana khotnabagi lamda district level dagi hauduna national level fawbagi thakta saru yabaga loinana mana kaya fanglakpa ngamlakpada apenba poi haiki panba yabadi Princeton International School asida chawrakna maheroi lising aniga chamanga henbana mahi tamli hariba maheroi sing asidagi ka hena lairaba imung chatruk tagi lakpa maheroi chamapan henbana freedom mahi masing tamhali School asigi Vice Principal Oriba said Sultan Alina Sports Meet asiga mari lenana high annual sport meet asid lakliba November kun mari fawba chathagani Sports meet asida tonga ba masana kun mathoida maheroi singna athoi ahen tanagani annual sports meet haudokpagi thoramda aduda sek Babu Macha Memorial Trust SBMT ki chairperson Hazan Hasni Banu Amadi trustee MD Abdul Salma na chingba mioi kaya su saru yaki Lakliba November kun mangada Kamjong District ki oina Health Leader Day amadi miyamgi numit haurum lakliba November kun mangagi ayuk pung 10:30 dagi hauduna Kasong Kulen Subdivisional Kasong Kulen Subdivision da leba sadapna madapta pangthoklagani hairi numit asida Kamjong District ki SDO amadi Superintendent of Police DLO Divisional Officer CEO Singsu Saru yagadabani Loinana mari lainaba department singna su hariba numit asibu mapung fana pangthokpa ngamnanaba amadi numit asida miyamgi khudongchaba sing adu kokhanaba khudongchadaba sing adu kokhananaba thorang sing paikakadabani numit asida miyamna saruk yabiduna makhoigi nungaitaba amadi khudongchadaba sing adu su phongdokpinaba DC Kamjongna appeal tawrakli Thawal District ki manung chanba Lilong Haureibi Leira Bakong da Leiba Primary Madrasa School gi fibam angakba oye mahiroi Hufutra mga rom na mahitam niba class 1 dagi 5 fawba leiriba school asida suknagi oza ahumna mahiroi sing mahi masing tambiram lei haina Bengal Students Organization na fongdorakli mahiroi look asina chathakiba yengsing khongchet amada school asida suknagi class room ani khak leiramba thingnaraki Masigi manungda classroom amadi sizinaba yadre school asida oza singi oiba ka ama fawba leite mahiroi singi oina bench amadi desk matik chana leite leiba fibam asida karamba pambai sizinaduna angang sing mahei tambigadori bano haibasi achoba wahang ama oiri lengang na education system fagat hansi haina laubadu amadi office ta famduna thabak washinbagi mahutta ningthina yengsillaga awat apa mensinuna afaba education system ama purakna ba hotnabiyu hairi United Intercontinental Bodybuilding Fitness Federation India na sinduna tha asigi 13 amasung 19 da New Delhi gi Talkotaro Stadium da pangthokkiba Mr. World Bodybuilding and Physique Championship lising ani kunithoi da medal lawrakraba sanaroi amadi coach taramna okrim taramna okraba sanaroi sing adudi silver medal lawrakraba khangabok part 3 Cherapur dagi Salai Fitness Gym gi sanaroi L Joesowani Bronze medal lawrakraba khangabok part 3 laipat lekai dagi Ningthozam Lion amadi team coach Vyas Elangbam yawi khangabok part 3 da leiba Cherapur Youth Development Club CYDC na sinduna ngarang club asigi sanabungda pangthokkiba sanaroi sing pukning thawatpagi thauram aduda club asigi secretary Khundrakpam Somes na lamdam asigi Naharol kaya mayai kaba chinjak sizinaduna masana masabo manghanjariba asidagi kannabagi pandamda Manipur gi mingchet purakraba sanaroi asibu taramna oktuna pukning thawatpani hakchang fanat thamnaba sana khotnaba romda mai onsinduna matik chaba kanglaicha amamam oinaba hotnaminasi loinana club asina su khungang asida mahi masil amadi sana khotnabagi lamda ahongba kaya puraknaba hotna duna lakli makata na su hotna khigani masida miyam na su sogatpiu haibasu phungdokhi More amadi Myanmar lebak anigi marakta thamniba athingba asi komthokpiduna hanagum lalon itik tawba yahanbiu haina Health Tribal Council ISTC Morena lenga ki pukning chingsilakli ISTC ki chero amana hairibadi haukiba sahi khara asida covid pandemic amadi Myanmar da hauji orakliba phibam asina maram oiraga ngamkhai paring da khundariba more amadi more gi akoibada leiba miyam da senmilon ga mari leinana awaba kaya mayok na halle loinana more asi ngamkhai nakna leibana India amasung state lengakna matam gi oiba athingba kaya thamduna lakli masina maram oiraga lalon itik tawbada thingnabagi pambai oiriba leibak anigi miyamda hena khudong chaba mayok na hali adubu lengak amadi official singna miyamgi awaba asi ubi dabagum tawri
Adum oinamak manga suba amasung kun suba Assam Rifles na mafam aduda leiriba miyamgi khanbiduna marakta athingba sing komthokpiri. AR gi asigumba minungshigi thawong asibu khunja singna thagatli hairaduna lengaki maikaidagi lebak anigi marakta lalon itik tawba ihanbiyu hainasu appeal tawrakli. Haujik chathariba special summary revision ga mari leinana Kangpokpi district ki electoral roll observer RK Genius lakliba December marida ahanba oina Kangpokpi district ta chatuna district asigi politician sing amadi official sing ga unagadauri. Nakal amaromda khongset asiga mari leinana December marida Kangpokpi DC office ki conference hall da nukthil pung ama taba matamdagi pangthokadoriba mifam asida district asigi political party singi mihut sing AEROs amadi election department ki official singsu matam chana saru yana ba appeal tawrakli. Loinana district asigi ERO sing na electoral roll observer gi khongchat asiga mari leinana makoi gi assembly constitution gi checklist sing December gi ani fawbada pisalakna basu khanghalakli. Noida da leiba MIT University Noida UP DVT NER BPMC gi matenga loinana Imphal Heart Institute na ngasi Indo Myanmar gi ngamkhaida leiriba Moregi Primary Health Center PIC da lemna heart laying bagi thauram ama pangthokre. Free cardiac health camp aduda Moregi akoibada leiriba miyam amadi yumthangnariba Myanmar dagi lakpa mioi kayasu ana laying gi khudong chaba pibaga loinana hidak langthaksu lemna yenthokhi. Ngasigi thauram aduda Dr. Arambam Athauba MS MCH, Dr. Akoizam Biswarji DNB Medicine, Dr. Khumukcham Jelel MD DM AIMS, MIT University ki Principal Investigator Professor Rajiv Janardhan, PIC Moregi MO Dr. KH Santikumar Amadi, PIC aduda leiriba Dr. Singh Yauna Nursing amasung paramedical staffs kayana mating panghi. Ngasigi thauram aduda nupi nupa punna mioi chamagi mathakta heart ki anaba sing layeng bagi kudong chaba fanganki. Aroibada maru oiba pau amkahan na pizari. Inana taramari surak suba Manipur Polo International listing ani kunitoy mapal kang jebunda hongokre. State laingak na Imphal East West Thawbal amadi Bisnupur da state ki thakta kangje bung sing semgatlagani haina Chief Minister Nongthamang Biren na lathokre. Leibak asigi lairik hairaba nahasing da thabak pinaba BJP na luchingba laingak asina makhal makha kaya ki thorang pekali haina Prime Minister Narendra Modi na phongdokre. RTI tharuwa mioi singla holu ni haiba kharana nongmaina kakani haina kihan khanba yaure haina Andrew President Wangkhemsa Siamjaina nunang mafongdoraki. Namidang wairam giponi news meng tabirba mayam pumna mapu amukahan na kurumsari.